corruption namadi tongan toanba loot tawba khogi national highways singa sum khogi adum taraga leiba ngakta ni noza sigi matangda khogi leiriba case singa se khogi vigilance department na kari ko mathaba amata lokhatraga di mokoi department se leibagi kari kana ribage haibu wahangam su hangi masida khogi chief minister gi mai kai de su khogi corruption leitaba state ama semnaba khogi wakhalda lakpa se yam nungai ba poi mase khoi puna khona minaraga khogi tabak tawmi na bam changi hai waza masida khum babudi adum khumada kai ba leite du buta sing namaki hargadi mamang dagi tawrai ba tabak myam sum yengagadi hojik lairiba phibam sida adum yengba da pukhalak da kariguma kai bam leite duna negachana kogi pukhalai ba wafam sida kogi ozagi ma kai digi kamain thamini ne za ma thabi yam summe lale na hajaroi adubo magi na ton sumangda tawriba thabak amagati fonga tawriba thabak amadum udaba sana leiba mana man aina u bakra lei maramdi kainoda timber mayam am puthoiba pot mayam singse u mayam am puthoiba pot singsi magi yari pok side tagi yari thobal side tagi tenopol side tagi chandeli puthok mayam am magi labi pareng maning romda dum pawga sali mayam singsi matang mamangda ma amak puthoga ma launa ki dum tumin dum namjalaga leiki adra koina ngarang si korangi kogi ayuki discussion na channel amda dai thamjagi bune kogi the DFO kogi thawal range forest office ki Dr. Laishang Them Jesili Kawa amakna magi routine checking frisking tawmu tanamana ta sengna haga di vehicle ama seize tawi aduga vehicle mangale hawina tai vehicle number PMN01 7588 and a forest product mayam mo putorokpa aduga firewood aduga strand timber dagi adumba mayam do fabani hai adu music se koina illegally madu chalaiba magi license yaudaba aruga madgi mill gi license yaudaba no factory gi keno get license yaudaba mai amamusu without valid transit pass yaudana ubu mai amama chatle haina budano project si TP issue tawba thingba adagi koina masi phaba punba tawba hawre hai ado koinu ji haijeninga Dr. Laishang Them Jesli si matam sang adum thawal line da su pur entai ado thawal line program to nagarang tang phagala isi kari gino andaki honorable CM takara kuni faribra natragana police kangu singna phabadagi monda pirakpa report ko hujita uribra hana de mit usalaga leibra haiba question la isingi mayam singsi koi momangda hojiki mega center na ma mafam jaga am chalaga ujimba mayam smai tawasi tawban tawba amuk video matema uji adana hojiksi koina only koi corruption mutatsi aduga corruption thingsi haibasi media ge propaganda fazana ba ai kangde mi kangde lauraga manungana aina hana keno tawbo orgadi yam fazadaba leigani adana ai stage hana hawraga ai prasar miyamgi nataglewa nai asi kanno khona da corruption gumba bribery gumba sumba singsi masi thing hobu chumi adu ai chada ge hawraga hana masi responsibility sing fix toroganda lan tori pot mi ari sum ton ge haina lep oga lengdana leiba mathau tai aduna hoi swai da di koina even masai sai koi gi any government ga mari leina ba masi corruption gi amogi mari leina ba mayam ama thabak tawba tawdaba ama moike kamyam doi to kan de kone enforcement directorate po haigera natragane any vigilance department po haigera any concerned police department ga haigera mayam singsida example si u the pijarak po ani hadu be any department ama water resource ki water wanate seje leiba pot mayam singsia ekoi na ta sengna haigadi thabak ningthina tawdragadi ekoi se mapan di external aggression internal disturbance or constitution failure administrative failure or good governance like leba awon oil possible no mo handle la kanda akoi community si pull up na ikai pumnamak mayam loi manga da look khagada ba jatti phurup amasu oisela ne haiba se akoi masena khandara kanda akoi gi law gi matungina hojik lali ba poli mayam jo serak pina khona ba akoi na thong hang ba phat pa aduga akoi ni mateng pangchen ma mathau tai amma dagadi akoi na wiban dikai na uda pijan ba posting che kari maram di tamakta Dr. Laishang Them Jeslina mangarang u pharib do momang de kari gi phada bno som de ko tajaba matam da CM di khangdana CM gi site da CM gi mingda natraga any forest ki minister like politi like bina ma gi mingda natraga any police department hong gi mingda natraga tong mala lup sing gi mingda XYZ paisa tahana ba khotna ba geng ko kangu mayam amasu adum eno puding gi leirabra then ko no hujiti hojik hari ba pot mayam du chumi magi pot hojiki kan vigilance department like water resources tawina water resources ofum natana forest site climate change ki asa wa ba ma mayam ga sai koi pathom du jaw gi ni ko sanana koi gi sembu se ki koi man nom da som na masana thajabo ko bi mama amesin ne amang bai ko ja nuai ke sei pot mayam sing se koi farmers sing how to compensate our farmers
ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯄꯤꯅꯤ ꯀꯗꯥꯏꯗꯒꯤ ꯂꯧꯅꯤ ꯄꯩꯁꯥ ꯍꯥꯏꯕꯅꯆꯤꯡꯕ ꯈꯟꯅꯔꯒ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅꯁꯨ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯒꯨꯗ ꯑꯣꯄꯣꯖꯤꯁꯟ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯔꯨꯂꯤꯡꯁꯤꯁꯨ ꯌꯥꯝꯅ ꯑꯐꯕ ꯔꯨꯂꯤꯡ ꯑꯃ ꯑꯣꯏ ꯍꯥꯏꯅꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯦꯘꯅ ꯊꯥꯡꯒꯠꯂꯛꯏ ꯄꯣꯠꯇꯨꯗ ꯐꯨꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯏ ꯃꯦꯘꯒꯤ ꯄꯣꯠꯇꯣ ꯃꯦꯘꯅꯁꯨ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡꯁꯤꯗ ꯀꯔꯞꯁꯟ ꯌꯥꯔꯣꯏ ꯕ꯭ꯔꯥꯏꯕꯔꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯣꯠꯁꯤ ꯃꯥꯅ ꯍꯧꯗꯣꯛꯄꯤꯕ ꯄꯣꯠꯇꯣ ꯃꯈꯥ ꯇꯥꯅ ꯍꯧꯗꯣꯛꯑꯒ ꯀꯦꯝꯄꯦꯟꯗꯨ ꯃꯗꯨ ꯑꯦꯁꯀꯦꯂꯦꯠ ꯇꯧꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯇꯁꯦꯡꯅ ꯄꯩꯁꯥ ꯈꯛꯇꯪ ꯇꯥꯜꯂꯒ ꯃꯤꯑꯣꯏꯕꯁꯤꯡ ꯄꯩꯁꯥꯅ ꯂꯩꯒꯅꯤ ꯈꯜꯂꯤ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯊꯤꯗꯦꯛꯄ ꯃꯉꯛ ꯊꯤꯗꯦꯛꯄ ꯑꯃꯗꯤ ꯃꯊꯧ ꯇꯥꯏꯅ ꯁꯨꯃꯥꯏꯅ